Nongmadagi nini dagi humni. Matam madi asum hokibana hapta amadi hausankre. Partha amadi yaisu hanagi matogum maray yetna maithongda nokmi tawduna amana amagidamak phawriba ihuldo kaino khangdana adumaglay. Haizabagi wani phagi oirabasu nungsi hairiba misakto nungtigi unarakpa loinarakladi thamoida kaigumba mapharakpa haibase masana tabani. Matang matamgi matung inna amana amada kalakpa khamban mapoklakpasu yaudaba natte. Adobo amasu nupa loinaratriba amasu nupi loinaratriba oibana thamoida phawriba ihuldo nungsiba kauba ihulduni haibati gyan tanaramde. Nakal anisi chang yenarurabati Parthana yaisubu khanjabana khare helak chatpagum tawri. Midnight College ki numit humni chupna chathagadawriba festival sigi mahi magi haizaba unagadabagi isai sakpana sakpa dance tawbana tawba fashion show thokpana thokpa la yekpana yekpa soidana ba haiduna mayamda mahi practice tawnari. Music class tani yaisu mana pamsakraba piano do nungsiba makhol amada pukning changna practice tawri. Window dagi yaisu bu yenglaga leiramba boni du changaklaga yaisu ki nakanda tapna phamtharai. Mi amana phamlakpagi sahum phangbada keyboard tu sat thadoklaga mamai du leithorai. Boni na ma bu yenglaga nokmi leiramba obada ingangakna. Boni noklaga nang piano makol se tadabu kuire amuk taba fangbase yam nungai wakhalga ponging ingi wari nati asengbaini yam nungsiba ama phawe haiba thamoiga se nik lawi atopana khongesu adum tawbani da adudi nangi na tongan bugum tawi school da su nangni music class yawkhradi mayam se masai class ka yawda kai music class mamang da paring phamlaga nangi piano makhol tanari duni yaisu da nok phet tawri practice tawri ba notes sira performance to utoisa natte da tongan ma notes lai cd sum aina khutloina ba khong bani nanna Christina Perri gi 1000 years khong mado tongan nu shiba makhol am thok bani am to khong udana hauzik pa request ni am to khong tada bayang kuireba isai tune do aina khonglak panina mayam se disturb tawridra kaishu tawrida nangsu practice tawbani kaino nungai rida as yaisu please sidang di yabiu kaidoge yaisu boni gi hengo na bado manaba talaktuna scale do high fit sim laga makut to keyboard da thamlaga 1000 years ki notes do tapna khongba horai. Boni so yaisu haiba yare khanna harauna yaisu na tawri bado nokmi yenglaga lei. Ta khrabi sai oirasu nungsiba piano gi khonjel amada khonglakpado leiriba mayam dusu tanari. Khongliba do kadai da nong ha yengnaraga khonjel du gi maikeida mayam pumnamak tapna chingsin magum music class tamna mahi yauksinari. Ngahaki matungdadi miyam do ama ani tapna yauksinaraktuna ikoi sillaga chaw khraba class to mina big thankre khara madi chandaduna mapanda lepna basu yauri matawdu da yaisu do khongna ikai rap tawri adubu mayamna yenglibado aremba tahanning daduna makhata na nungsiba makholda hina sumat lagi matagum khonglei mapanda lepliba nupa singdo murum wari sanari nahan kesu ude pasa khufaza siga as ngauri yam haitro tongana nushiba makholam thuaga 1000 years ki piano version da sumai pukni nushiba phok tarakdri he piano lai khongi nupi se masak yengune cute thi oiraga figure ga se asi namdana koi de yadre he nakan nei nupa sina kana oisano mai nupa ga oisala oiramu he asi nupa sidi khangi nupi ga am koi damne is nang khangbiriba kaandabada ngang leirano se nangna khra wangi aswaigi mi khra hangi sigi ahoba leri sida nupi sa photo amta namo
nangi phone gi pira anu yar engon de namgi nupa to mangang haipet thangat naga photo namnaba phone do thangatli adubu khangaudana kanagumba amana masado khangin ilei yaisugi masak to yingnaba hona ringi chena paihodabana makuttagi phone do force kanna leimai da takiduna khudak ta pungkai he kaire nupa do sauning na mamai lei thori parthana sorry somda mi inavasida nangonda thengsin gramale saudi sauning labani nupa do adubu partha oirambaduda wa hangat na ngang mangamdraduna tapna khumlei kaishu kaida soibabu makhada tariba phone duda haifet yinglei aduga magi phone do lokthoklaga kanadana phone tori phone do supairakduna hello oh mani kaka gi de iPhone 16 Pro ma college phone do thinbirakpa yangadra oh color se phone akaiba duda haifet yinglaga black oidoini hoi thank you kaka hoi thamjarage phone do thamkhrama matung partha do nupa do da amu ansilei warong nuko aina soibadagi kaibani na nungai ta tongni mind tongno phone do yorakpaga principal ka da thamallamage nupa do kaishu khumma nang haudre magi thokpa haido hairam laga yaisurom da mamit to haifet yinglam laga bol do khudom bine ongduna loingam leptuna leiriba adom da changlei loingamna kaino nangna prap changkhraga mi inthuriduna thugairiduna mi phone partha thawa sadana phone da nateda mi mamai phokai rakhini kaino nang maongam tore aidi kizarebo partha noklaga hana de kiram draisa loingam paini yinglaga yare sase ani do basketball court lomda lai hek yobaga mi gangai da khai partha di mathanda sana bahokre loingam su magi maong du ingaw ngaw ni yingduna family masado gyan ita ta dana khoirang khoi sauna bana pik thankre magi wakhal da hozi khali base ngasai boni na yaisugi nakan famlaga yenghoba meeting do khakta hanjin khanduna uduna leikre jamsot hanjin toramba dai bodu lebak ta thadaraga makhong na tikhattana kaw thoklamlaga loingam na family ba paring du ge opposite da thariba chair paring du da tumin famlaga leikre loingam su nomi yenglaga machin da tapna soli mai se taseng nu shirak pe mo ongni gyan su ta zadri masana kamhai nu ngai bayam urak torida somde yai su do khong baloire tuna keyboard tagi makhut to tapna thadorak laga akoi basing do yinglei mayam dum mahi khoba kanna khunarei mayam marak tagi nupi amana yam haye kamai torino pukning yam nungsi halli yaisu kaisu khumde nokfet tamak tawi asum tawna tilamba miyam do mabu thagat wai hainaram laga tapna maying tarai mitna do yaisu gi nak da changlei nok laga mayam se loi ngau na kre best pianist award city nangon da soidre ngasai ke kai leire ai nak ta changak tene ai su mayam ngau bada tum yaw krabado mitna boni da haifet ying laga makha tarai kai watlige tho asidana hoi yaisu do boni do onsil laga hairei akai mu thokrage ngai khom ta kaidorange aina sem manot samlei nangdi fajagadaba maong da semus am haibanina kai ke asoibado amta yengbigera imanaba masu piano performance utkani haiba nupi ani do haife yengni mitsna machin do paiduna mamai do tapna lei thokre yaisu tapna aisu yam haibade nati ado kadainu yengbirage class de leore yaradi class fok tong jamino sira yada basungamdre amuk yaru traga chakto I khan khini haibasitama khallaga icham na hairei hoi tho ase dudi ahum do tung da mangda mari thorai basketball court leiriba anom da lalaga lakbana yaisuna noklaga chatliba sanarambadagi labni hek urure somda mitsnaga maram amagi nokchabado boni su yawbaduda mathanda ba pharaga buthu edana soningbada loire tanjai chadana sanarambadai chapleplaga marimak yaisu hoida yingli rasbirna asi boni haibra kaino
asibu yaisuga koini re kainom tawrine boboina saknena nungdang hek maladana loingamna noini giduna achakpa maida petrol hairira partha pairam boldo makhada phathadakre aduga saurangna ba khonjel amada hairi loisilase yam sare canteen da ingba bam thausi sidang hairamaga yaisu lakliba domda prapap chatkre ahum dusu ingaw ngawna magi bag singdu pairaga tung inarei akoi badu yinglaga chumdring laiba partha bu obada yaisu do kaidoromon haina haipeti khanjanai mana yingna partha so makhoi gi mana yausilei yaisu gi mangda chaplepi makhoi su chatlambadagi lepi canteen changuse waramani yaisu na khumbaga nangde makutto ta pairaga chinglaga puge tawi yaisu gyan tadana satkan thorei khut pairaga pudrasu ai lambi khangi ahum dusu yausilei parthana adudi mang tharodana yaisu gi makhut pai ki baduda boni di sawling bada loire kaino hospital aga hekta sa sai birisibo ai yaurisu ubidrabo partha bo yenglambada yaisu da amu ansilaktuna hairei ai gi notes to yengorasira handa muksu yaisu na khumba nangde parthana yaisu da hanglei kai matangino yaisu na piano gini mana se notes ne haipet palaga yingbigo na haiba notes to class da lehobagi class to ini yengurasena magi wado boni ne patkan thali details sab chana mongo dai fang thopro partha sounding bada loire adugo angamba thak da fazilaga tapna hairei hayeng yengo ngasidi nang suaram mani kainong thaurase aduga yum hanamba tawro kaigino somna yaisugi every details macha khuding care lorise maga kai thokna baino partha do tumin amuk sulei yaisuna as kaisuna taba wasida akhoi masen marai oini yenarak tore boni masu not sing ba chani khangda bai tawrini partha boni su not sing bagi haina batu da tawbani to o partha ngak tumin lei aduga tapna mu makha tarai adudi notes to hayeng yeng chase si hairaga yaisugi makutta pairaga chatpa howi adubu khangaude boni tumi leplambadai yaisugi makut namado lamlaga tafai ngasaidagi boni da wam tanganglamdaba partha do yaisugi makut pairakpaduda ting sokre pairiba yaisugi khuttu laktana khangchingchingbada boni gi makuttagi na thoraktuna mangolomda pura chingsilai masu yaisugi khutto thadoklaga boni tamna thunamak changsilaklaga furiki koradu makhut anina sopai paisilaga nakan gi walduda boni bu sapu kana namsili leptuna tumin yengaramba singdo matawduda mamit mana lang thoknari partha mamittuna boni bu munna yenglaga asawba khonjal da nganglaga hairi kaigino nangna swam cha enaise boni su hande partha gi furiki koradu makhut anina paisilaga munna yengdun hairi nang nahi pa saisina kaigino loingam ras amadi boboy mamit law thoktuna hi haina soli nupi anganga pangmuknabado thoini hena khanjindana noklaga yengbai wani boni na su partha bu soklakpaduda mata ohumdo achummaran khangkidre boni bu phogena chansilei rasbirna oi nang sigera boboina kaino taido hato piyuro nang ngahagi matamduda tongnariba matawdo ma yaudaba mafam ama oiribadi thaiduna chatlamgadabani adobu magi maramgini khallaga yaisu sauninglabasu tangai fadana khamdorei partha boni kaino noi taidubo yamtuna thadokno mayam maksida kaino noi toise ikai ba kamda khamdrabo yaisu loingam hoida amon silei kaino noi na khamdoki de haidraga amuk yausinge tawrisibo mi myam se lo yengnare as yaisu gi wahaiduda boboy raspir ani di fatharai adobu khara sathiba loingam di khambaga nanghaude prap changsilaklaga partha bu chingthoklaga boni bu khongpang na kauthoki sapo khara kan khibana boni du khara chathoklaga tai loingam boni bu sauna yenglaga mathong maram khangdrini gaina matung manaw mingon da tap hek tawradi hatokpi re khango boni du soning bu sum helei masu hanba leiti phugagotuna partha tamna chansilake tawi handakti yaisuna thatkre mana mangda lepsilaklabada boni chaplepi yaisu sauna boni gi mathaba mayaduda paidun illi aduga parthada amu ansile kaino noi daise
mayam mamak sida ikai ba amta khangrabo noi funa ke su kai dum chatla phunawo college sida mi nei bu sitan ba yam torkan icham cham na loina basida ahen mumit ingeng kana icham cham na loina base pam dragana nangsu ani mag aiga mata tinaroise khana ba yenglam marak tagi nupi amani na makhoi tara sanu matagum wa kanna kanna ngang ba hore asi yaisu haibra kaino mai haktak sida wa sam yam nei sibu kai ginu aduni college se no mata wa thokoi da numit yausilaktre amuk na maga khanani handak na mai maram da amuk khanai matik magun kayam leidana no tong nei sibo wa thokoi ba siam lem ba dongna tara sanu khanna nganglakpana mayam suloina tai parthadi nupi singduda mamito khana yinglei mana sauni yinglakpado ubada nganglamba singdu kirup yinglaga tumin leikre yaiso parthabu marau leina amuktang yinglamlaga magda lepliba bonibu makhutna haifet inthoklaga thuna mangchatkre ngasai dagi ya ka do na yinglamba mitsna su tung inakre yaisu hek chatkibaga bonina parthabu mamit khana yinglei adubo parthadi yaisu ikaikre mana tawribado soikre khanna chatkiba yaisubo magi miting wang malan jipho nungaitana yingduna lehore ngaki matong yaisu siyum yauraduna mitsnaga changli mamaga machega de leramdre naw tombidi college halakpagi dress ka hongda khai mangol gi sofa da phamlaga magi phone puthoklaga metnari ani dudi moong duda ubada sauning lerambado taina phom khangda manaw singduda lakthari he ithak irang da taw bisa college to haladi na funeral do hongdo ga chairi kholi myam se loisin ge di haida na kana la loisin be na amya ka leino nupa message thanaba nupa wari sanaba khaktara noi heise ha noi irang to boyam pam ba natro tamuni lai ka to tho phone do paira ga ne na pun sidu hing ba ya bring rai ka ai khongba na lang thoki ge noi taine phom khangdana gyan min ita ta dana manaw ani du da loin hai tharakli ani du sungangani chaigani haibagi sem sahaudabana ipa pakhatna chap yunglaga famlaga leiri manaw ani bu yam ngangning lu beiwadi naktabani na haifet inglamlaga masu imungda prap changkre mache changkibado haifet yinglaga ani du mitsnai manak changlei nawna che mitsna kaino khoi che ya sam sauroi sibo akhoi si phone met mandana sauroi haigramani khoi ginu mana extra soning ba ma yaraga ngangi sa mina akhoi maram da kai ki hairage mitsna noklaga kanam kem hairagtana noi che ya gine apai ba maching do horak toini ngasi di khras waramani noi su dress to hongdo ro aduga magi ka dane just ai ingba mamam puro maram mokpani ai change ko mitsna su manung changkre ani du mache ai du ki bana yengnaraga imung da prapap changkre yai su du phamung da makhong yan thaduna famlaga asawbado fathana bu hotnari mitsna na nang sidiba sarage hekta lai phuna horido kitang phasana su khamdo omdi as mitsna wayam ngangano adung manupa mathomram khangdaba gyan men ita tadaba maong du dani aiyam haina drise ai su hanagi maong kharadi semdoklaga angang na treko amaga pangkhat khanabado limje khallaga yana baloina baiwani adobu aiyam haina roidore mi mamang da sam ikaire henjin na khaluno khangre aisu migi wadi thamko parthadi haina nangonda nungsi pami hairi tasing na mabudi nang pamagi jealous ka bani khando aso boni na toidu kaino ai bab amai ta de ngasai nang piano khongringi da su yeng mani mamit manado nangonda keno mi tong nang boya mi hobagi mit yeng di yengi ai gi wasa nang he na matha sana ba haiba natte ko yaisu kem da khomlangte masu ngasi boni gi mit yeng do haina khidabani adubu mayam se thamkhraga parthada oina cheri parthada gyanam ta haning bani sorry ni na wakha kem khanthade ayam ikai mi mangda kem khalunu se masu nangbu nungsiba ko bani na ne he gyan ta hoda bo oiramni ba mangonda su hena saubiruno yaisu khon kalamna kamaina sauri doino nungsiradi phasana nungsina na ba hairodana adu sunate mai thopa nga ma chadawna gyan min ita dana nungsi hairamaga fet haidoktuna adum chatkiba natro kaisu khandana kanagi suma tha sadana leiramba aibu mana ko se amsali se kaigino
ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯊꯃꯣꯏꯗ ꯅꯤꯡꯐꯨ ꯅꯤꯡꯐꯨꯝ ꯈꯜꯂꯝꯕ ꯋꯥꯈꯜꯗꯣ ꯆꯤꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯇꯥꯒꯅꯤ ꯊꯥꯖꯗꯅ ꯍꯩꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯠꯁꯅꯥꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯂꯛꯅꯔꯨꯕ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯈꯜꯂꯒ ꯊꯦꯝꯖꯤꯜꯂꯛꯏ ꯍꯣꯏꯁꯦ ꯄꯥꯔꯊꯥꯅ ꯂꯣꯏꯅ ꯂꯥꯜꯂꯦꯁꯦ ꯇꯣꯛꯑꯣ ꯁꯥꯎꯔꯅꯨ ꯁꯣꯝꯗ ꯕ꯭ꯔꯤꯟꯗꯥ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯕꯦꯒꯇꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯀꯨꯏꯅ ꯈꯣꯡꯅꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯄꯤꯌꯥꯅꯣꯗꯨꯒꯤ ꯃꯅꯥꯛ ꯐꯝꯊꯔꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯏꯇꯥ ꯇꯥꯗꯕ ꯃꯌꯦꯛꯇ ꯈꯣꯡꯕ ꯍꯧꯔꯛꯏ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯨꯁꯨ ꯄꯤꯅ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯦ ꯁꯣꯔꯗꯨ ꯊꯤꯡꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯣꯡꯂꯝꯂꯒ ꯃꯈꯨꯠꯇꯣ ꯁꯠ ꯊꯥꯗꯣꯔꯛꯏ ꯊꯤꯡꯂꯝꯕ ꯁꯣꯔꯗꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯥꯝꯊꯣꯔꯛꯏ ꯁꯣꯔꯗꯨ ꯐꯨꯏꯅ ꯍꯣꯜꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯄꯥꯔꯊ ꯆꯥꯅꯤꯡꯗꯕ ꯄꯣꯠꯁꯨ ꯅꯪꯅ ꯄꯥꯝꯃꯤ ꯈꯟꯅ ꯆꯥꯁꯤꯟꯅꯈꯤꯕꯅꯤ ꯄꯥꯝꯗꯕ ꯄꯣꯠꯁꯨ ꯄꯥꯝꯁꯤꯟꯅꯈꯤꯕꯅꯤ ꯅꯨꯡꯁꯤꯗꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯅꯪꯅꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯈꯜꯂꯒ ꯏꯁꯥꯗ ꯐꯥꯎꯔꯛꯄ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯠ ꯅꯧꯁꯤꯟꯅꯗꯨꯅ ꯑꯩꯒꯤ ꯑꯐꯕ ꯃꯥꯏꯊꯣꯡꯇꯕꯨ ꯎꯍꯟꯗꯨꯅ ꯂꯥꯛꯄꯁꯦ ꯑꯩ ꯉꯁꯤꯗꯤ ꯆꯣꯛꯊꯔꯤ ꯅꯨꯄꯤ ꯂꯤꯁꯤꯡꯅ ꯅꯪꯕꯨ ꯄꯥꯝꯂꯕꯁꯨ ꯅꯪꯅ ꯍꯟꯅ ꯌꯦꯡꯈꯤꯗꯕꯗ ꯑꯩꯒꯤ ꯑꯁꯥ ꯀꯥꯏꯈꯤꯗꯕꯅꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯕꯨ ꯀꯅꯥꯝꯇꯅ ꯃꯨꯟꯕ ꯉꯝꯂꯣꯏ ꯈꯟꯅ ꯊꯃꯣꯏ ꯄꯦꯟꯅ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯗꯤ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯇꯁꯦꯡꯅ ꯁꯦꯠꯂꯒ ꯄꯨꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ ꯑꯗꯨꯕꯨ ꯕ꯭ꯔꯤꯟꯗꯥ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯄꯥꯔꯊꯥ ꯅꯪ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯉꯥꯎꯕꯤꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐ꯭ꯂꯥꯋꯔ ꯕꯦꯁꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯈꯤ